Good evening, ma'am. Hayeng se yamna akoy important oiba astrology da numerology da yam maru oiba numi ang khok ne madudi kay no da date 8 2024 2024 si su ka dawre 224 dot plus star 8 ta ba patan hayeng ge numi si 8 8 8 8 ahong ge numi ne ko hayeng se ada 8 ICD number of power ni astrology da amadi numerology da 8 ICD yamna sakti leba do masing amaneba aduna hayenge numisida triple 8 numise sida ke dawi lions get portal haibang kha portal am ka hangdo kaneba am sakti leba power leba do portal ni hairi base hayenge numisida sanna leo rasida changakpa matam sida kaidawre prithvi ki khwaidagi brightest star am lei madudi cyrus ne koba adugumba cyrus koba star sine madagi numit ne aduga tha ne ahum se alignment amada straight line the line amta the sun moon cyrus haiba adugumba star ahum se straight line the line ne ba asigumba matam se kaidawre khwaidagi khoi planet मैम से मागी एनर्जी शक्ति मैम से alignment amda lera ku matam sida mogi shakti मैम से am pangan kangkhat pangkhak wai chinghaina bagi shakti se straight ta leina ku matam sida hena pangan kangkhat pa adu main tawdana asigumba matam sida aikhoina ka dawre wish ni ja horaga di khoi gi ning ba se thongbo oi ha besine ba khoi gi astrology da numerology da masi piri ba se ai dai ba masing si am powerful lai ba masing ni aduna ꯑꯩꯈꯣꯏꯅ ꯋꯤꯁꯁꯦ ꯀꯃꯥꯏꯅ ꯅꯤꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯇꯥꯛꯆꯒꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯧꯗꯣꯏꯁꯦ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯗ ꯆꯪꯗꯣꯏꯁꯦꯀꯣ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯇꯦꯖꯄꯇꯥ ꯃꯅꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯟꯖꯥꯡ ꯊꯥꯛꯄꯗ ꯑꯗꯨꯝ ꯊꯣꯡꯅꯕ ꯇꯦꯖꯄꯇꯥ ꯃꯅꯥꯁꯦ ꯃꯁꯤꯡ 9ꯈꯛ ꯂꯧꯕꯤꯔꯣꯀꯣ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯦ ꯌꯦꯂꯣ ꯃꯆꯨꯒꯤ ꯆꯦꯁꯦ ꯃꯁꯤ ꯌꯦꯂꯣ ꯃꯆꯨꯒꯤ ꯆꯦꯁꯤ ꯆꯦ ꯈꯤꯇꯪ ꯄꯤꯛꯅ ꯇꯧꯔ ꯁꯦꯝꯃꯁꯨ ꯌꯥꯏ 9ꯈꯛ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯌꯦꯡꯕꯤꯔꯣꯀꯣ ꯁꯤꯗ ꯏꯟꯐꯤꯅꯤꯇꯤꯁꯦ ꯑꯩꯈꯣꯏꯒꯤ 8ꯇ ꯐꯩꯅ ꯏꯕꯁꯦ ꯁꯤꯅꯤ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯋꯤꯁ ꯑꯃꯒ ꯏꯗꯣꯏꯅꯦꯕ ꯑꯩ ꯀꯥꯔ ꯄꯥꯝꯃꯗꯤ ꯀꯥꯔ ꯍꯥꯎꯁ ꯄꯥꯝꯃꯗꯤ ꯍꯥꯎꯁ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ 9 ꯊꯣꯛꯅ ꯏꯕꯤꯔꯣ ꯇꯦꯖꯄꯇꯥꯗ ꯇꯧꯒꯗꯕ ꯀꯥꯡꯕꯨꯗꯤꯀꯣ ꯇꯦꯖꯄꯇꯥꯗ ꯑꯩꯈꯣꯏ ꯆꯦꯒꯤꯗꯤ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯂꯩꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯏꯕꯀꯣ ꯇꯦꯖꯄꯇꯥ ꯃꯅꯥꯗ ꯏꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯏꯟꯐꯤꯅꯤꯇꯤ ꯁꯥꯏꯟꯁꯤꯃ ꯑꯩꯈꯣꯏꯅ ꯌꯦꯛꯑꯅꯦꯕꯀꯣ ꯑꯗꯩ ꯁꯤ ꯌꯦꯛꯑ ꯃꯇꯨꯡꯗ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯅ ꯑꯩꯁꯦ ꯁꯅꯥ ꯄꯥꯝꯃꯦꯅꯦꯀꯣ ꯁꯅꯥ ꯄꯥꯝ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯀꯩ ꯊꯥꯗ ꯁꯤꯗ ꯒꯣꯜ ꯍꯥꯏꯅ ꯊꯥ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯅꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯗꯣꯏꯁꯤ ꯁꯨꯃꯥꯏꯅ ꯋꯤꯁ 9 ꯀꯣ ꯐꯣꯔꯦꯟ ꯇ꯭ꯔꯤꯞ ꯑꯗꯒꯤ ꯅ꯭ꯌꯨ ꯀꯥꯔ ꯑꯗꯒꯤ ꯂꯞ ꯂꯥꯏꯐ ꯑꯗꯒꯤ ꯃꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯗꯤ ꯗꯣꯝ ꯗꯣꯝꯒꯤ ꯑꯄꯥꯝꯕꯗꯣ ꯏꯕꯤꯔꯣ ꯂꯩꯔꯤꯕꯁꯦ ꯆꯦꯗ ꯇꯧꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯀꯣ ꯆꯦꯗ ꯇꯧꯕ ꯀꯥꯡꯕꯨꯁꯨ ꯑꯩꯈꯣই ꯆꯦꯗ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯦ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯏꯕ ꯆꯦꯅꯥ ꯉꯁꯥꯏꯒꯤ 9ꯗꯣ ꯃꯩ ꯊꯥꯗꯣꯛꯀꯗꯣꯏꯅꯤꯀꯣ ꯁꯨꯃꯥꯏꯅ ꯆꯦꯁꯤ ꯃꯩ ꯊꯥꯈꯤꯗꯣꯏꯅꯦꯕ ꯃꯩꯁꯤ ꯆꯥꯛꯊꯣꯛꯍꯟꯗꯣꯏꯅꯤ ꯑꯗꯒꯤ ꯇꯦꯖꯄꯇꯥ ꯃꯅꯥꯒꯤ ꯀꯥꯡꯕꯨꯁꯦ ꯇꯦꯖꯄꯇꯥ ꯃꯅꯥꯗ ꯇꯧꯕ ꯀꯥꯡꯕꯨꯁꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧ ꯇꯥꯔꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯇꯦꯖꯄꯇꯥ ꯃꯅꯥꯁꯤ ꯆꯥꯛꯅꯅꯕ ꯃꯩ ꯊꯥꯗꯣꯛ ꯑꯗꯨꯒ ꯇꯦꯖꯄꯇꯥ ꯃꯅꯥꯒꯤꯁꯨ ꯁꯨꯃꯥꯏꯅ ꯇꯦꯖꯄꯇꯥ ꯃꯅꯥ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯥꯛꯍꯟꯈꯤꯗꯣꯏꯅꯦꯕ ꯂꯣꯏ ꯆꯥꯛꯍꯜꯂꯅꯤꯀꯣ ꯀꯩꯅꯣꯁꯦ ꯇꯦꯖꯄꯇꯥ ꯃꯅꯥꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯆꯥꯛꯊꯣꯛꯍꯜꯂꯕꯩ ꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯁꯤꯒꯤ ꯎꯠꯁꯤꯅꯤꯀꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯋꯤꯁ 9ꯗꯣ ꯁꯤꯗ ꯂꯣꯏ ꯌꯥꯎꯈ꯭ꯔꯦꯕꯀꯣ ꯁꯤꯒꯤ ꯎꯠꯁꯦ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯄꯨꯊꯣꯛꯑꯅꯤ ꯍꯌꯦꯡ ꯄꯨꯡ 9 ꯆꯞ ꯆꯥꯅ ꯇꯥ ꯃꯇꯝ ꯇꯧꯗꯣꯏꯅꯤꯀꯣ ꯃꯤꯅꯠ 1-2 ꯃꯅꯨꯡꯗ ꯂꯣꯏ ꯇꯧꯍꯧꯗꯣꯏꯅꯤꯀꯣ ꯑꯩ ꯄꯣꯠ ꯆꯩꯗꯨꯗꯤ 9 ꯇꯥꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯂꯣꯏꯅ ꯔꯦꯗꯤꯗ ꯊꯝ ꯇꯥꯔꯦ ꯑꯗꯨꯒ ꯄꯨꯡ 9 ꯍꯦꯛ ꯇꯥꯔꯛꯄꯁꯦ ꯖꯁ 8 o'clock ꯁꯤꯗ ꯑꯩꯈꯣꯏ ꯃꯩꯁꯦ ꯊꯥꯔꯅꯤ ꯑꯩ ꯋꯤꯁꯇꯣ ꯄꯞ ꯏꯔꯒ ꯃꯩꯁꯦ ꯊꯥꯔꯅꯤ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯄꯨꯊꯣꯛꯑꯅꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯁꯤꯗ ꯂꯦꯞꯄꯒꯀꯣ ꯎꯠꯁꯦ ꯀꯥꯝꯊꯣꯛꯈꯤꯗꯣꯏꯅꯦꯕ ꯐꯨ ꯂꯥꯎꯅ ꯁꯤꯗꯗꯤ ꯀꯥꯝ ꯌꯥꯗ꯭ꯔꯦꯀꯣ ꯏꯃꯨꯡꯅꯤꯅ ꯑꯩ ꯍꯌꯦꯡꯗꯤ ꯃꯄꯥꯟꯗ ꯑꯩꯁꯨ ꯀꯥꯝꯗꯣꯏꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯨ ꯂꯥꯎꯅ ꯍꯌꯦꯡꯁꯦ ꯀꯥꯝꯊꯣꯛꯈꯤꯀꯥꯟꯗꯀꯣ ꯁꯤꯒꯤ ꯑꯩꯅ ꯏꯈꯤꯕ ꯋꯤꯁꯁꯤꯡꯁꯦ ꯁꯤꯁꯤꯡꯁꯤꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯋꯤꯁ ꯈꯔꯗꯤ ꯊꯥ 9ꯒꯤ ꯃꯅꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯉꯣꯟꯗ ꯅꯤꯡꯕ ꯊꯨꯡꯕꯁꯦ ꯄꯤꯌꯦꯕ ꯀꯣ ꯄꯤꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯦ ꯌꯥꯝꯅ ꯂꯥꯏꯟꯁ ꯒꯦꯠ ꯄꯣꯔꯇꯦꯜ ꯍꯥꯏꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯑꯦꯁꯇ꯭ꯔꯣꯂꯣꯖꯤ ꯑꯃꯗꯤ ꯅ꯭ꯌꯨꯃꯔꯣꯂꯣꯖꯤꯒꯤ ꯃꯔꯨ ꯑꯣꯏꯕ
ꯒꯦꯠ ꯑꯃꯈꯛ ꯍꯥꯡꯗꯣꯔꯤꯕꯅꯤ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯑꯉꯛꯄ ꯃꯑꯣꯡꯗ ꯆꯦꯟꯖ ꯇꯧꯍꯧꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜ ꯑꯃꯅꯤ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯗꯣꯝꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯋꯤꯁꯇꯣ ꯅꯤꯕꯤꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯑꯩꯁꯨ ꯍꯌꯦꯡꯗꯤ ꯃꯤꯅꯤ ꯑꯗꯣ ꯑꯗꯣꯝꯁꯨ ꯏꯕꯤꯌꯨ ꯉꯁꯤ ꯑꯩꯅ ꯊꯥꯒꯠꯆꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣꯝꯗ ꯀꯩꯒꯨꯝꯕ ꯈꯤꯇꯪ ꯑꯗꯣꯝꯒꯤ ꯈꯪꯅ ꯆꯥꯟꯅꯕꯗ ꯈꯪꯍꯟꯅꯤꯡꯕ ꯂꯩꯔꯒꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯁꯤ ꯍꯥꯏꯔꯒꯗꯤ ꯅꯤꯡꯕ ꯊꯨꯡꯃꯤꯟꯅꯁꯤ ꯍꯥꯏꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯤ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯌꯦꯡꯒꯤ ꯄꯨꯡ 9 ꯆꯞ ꯆꯥꯅ ꯇꯥꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯂꯥꯌꯟꯁ ꯒꯦꯠ ꯄꯣꯔꯇꯦꯜꯒꯤꯗꯃꯛꯇ ꯍꯥꯏꯖꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯃꯁꯤ ꯇꯧꯔꯒ ꯄꯨꯟꯅ ꯑꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯤꯌꯨ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯒꯦ